ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯅ ꯍꯧꯅꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯤꯁ ꯇꯝꯐꯥꯁꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯁꯔꯨꯛ ꯇꯥꯕꯤꯈꯤꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ꯫ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯑꯍꯥꯟꯕ ꯁꯔꯨꯛ ꯍꯥꯟꯅ ꯇꯥꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤ ꯃꯤꯁ ꯇꯝꯐꯥꯁꯅꯥꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ꯫ ꯊꯧꯕꯥ, ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯍꯜꯂꯅꯤ ꯉꯥꯟꯊꯣꯏ, ꯅꯪ ꯑꯩꯒꯤ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯈꯔ ꯇꯣꯏꯅ ꯆꯠꯄꯤꯌꯨꯀꯣ꯫ ꯍꯣꯏ ꯊꯧꯕꯥ, ꯑꯗꯣ ꯈꯝꯕꯒꯤ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ? ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯄꯨꯂꯤꯁꯀ ꯌꯥꯎꯔꯒ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯊꯤꯔꯤ꯫ ꯈꯝꯕꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯒꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯕꯅꯦ꯫ ꯑꯗꯣ ꯑꯩ ꯅꯪ ꯌꯥꯝ ꯃꯤꯁ ꯇꯧꯏ꯫ ꯑꯩꯁꯨ ꯇꯧꯏ ꯉꯥꯟꯊꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ꯫ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯈꯔ ꯆꯠꯄꯤꯌꯨꯀꯣ꯫ ꯍꯣꯏ ꯆꯠꯀꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯑꯩꯁꯦ ꯅꯣꯏꯗ ꯑꯗꯨꯝꯕ ꯂꯩꯔꯣꯅ ꯍꯥꯏꯔꯕꯅꯤ꯫ ꯁꯥꯎꯔꯒꯔꯣ? ꯅꯠꯇꯦꯍꯦ, ꯁꯨꯝ ꯂꯛꯅꯔꯤꯅꯤ꯫ ꯁꯥꯎꯔꯒ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯨꯔꯅꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯅꯠꯇꯦ ꯍꯥꯏꯔꯒ ꯅꯪ ꯍꯧꯅꯨꯍꯦ ꯌꯥꯝꯅ꯫ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ, ꯁꯤ ꯂꯛꯅꯕꯅꯤ꯫ ꯑꯗꯣ ꯉꯥꯟꯊꯣꯏ, ꯑꯩ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯄ ꯀꯥꯎꯅꯤꯀꯣ꯫ ꯁꯣꯝꯗ ꯔꯥꯀꯦꯁꯀ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝꯗ ꯄꯨꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯀꯦꯁ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯌꯥ 3 ꯌꯥꯎꯗ꯭ꯔꯦ, ꯃꯈꯣꯡ ꯅꯥꯝꯃꯁꯨ ꯆꯤꯡꯂꯝꯃꯤ꯫ ꯔꯥꯀꯦꯁ ꯃꯌꯥ ꯏꯍꯣ ꯍꯣꯈꯩ ꯃꯥꯂꯦꯝꯗ ꯀꯣꯜ ꯇꯧꯅꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯊꯤꯔꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯐꯣꯟꯗꯨꯗꯤ? ꯐꯣꯟ ꯑꯝꯇ ꯄꯤꯌꯣ ꯏꯃꯥ꯫ ꯀꯅꯥꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯕꯨꯡꯉꯣ? ꯏꯃꯥ, ꯐꯣꯟꯗꯣ ꯍꯥꯟꯅ ꯄꯤꯔꯣ, ꯑꯩꯒꯤ ꯐꯣꯟꯗꯣ꯫ ꯏꯃꯥꯅ ꯍꯦꯛꯇ ꯄꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯍꯥꯏ, ꯐꯣꯟꯗꯣ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯆꯥꯔꯖ ꯇꯧꯕꯤꯕꯅꯤꯅꯦ꯫ ꯄꯤꯔꯣ ꯌꯥꯔꯦ, ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯝꯃꯅꯤ꯫ ꯁꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ꯫ ꯏꯃꯥꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯅꯊꯟꯇꯅꯤ꯫ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯁꯣꯛꯇꯨ ꯂꯩꯕꯁꯦ ꯏꯃꯥ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯣ꯫ ꯑꯗꯣ ꯏꯃꯥ, ꯅꯪꯒꯤ ꯁꯪꯒꯣꯝ ꯂꯣꯟꯕꯤꯔꯛꯀꯦ꯫ ꯑꯗꯨꯒꯅꯦ, ꯗꯣꯛꯇꯔꯅ ꯏꯆꯥꯁꯦ ꯊꯥ ꯈꯔꯗꯤ ꯀꯔꯤꯝꯇ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯅꯃꯥꯟꯅꯕꯒ ꯑꯝꯇ ꯌꯨꯝꯗ ꯀꯧꯔꯛꯄꯁꯨ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯐꯣꯟꯗ ꯋꯥꯔꯤ ꯑꯔꯨꯕ ꯁꯥꯟꯅꯒꯦ꯫ ꯁꯪꯒꯣꯝ ꯀꯥꯏꯅ ꯌꯨ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗꯕ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯃꯥꯟꯅꯕꯈꯩꯗꯤ ꯑꯩꯅ ꯈꯔ ꯇꯥꯟꯊꯣꯛꯈꯤ, ꯈꯔꯅ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯁꯣꯛꯑ ꯂꯩꯔꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯅꯕꯨ ꯂꯥꯛꯇꯣꯏꯅꯣ? ꯃꯥꯂꯦꯝꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯕꯨ ꯔꯤꯡꯗꯤ ꯆꯠꯂꯤꯁꯦ, ꯄꯥꯏꯔꯛꯇꯦꯅꯦ꯫ ꯑꯃꯨꯛꯀ ꯇꯧꯁꯤꯟꯒꯦ꯫ ꯁꯣꯝꯗ ꯃꯥꯂꯦꯝꯅ ꯔꯥꯀꯦꯁꯅꯤꯅꯦ ꯀꯣꯜ ꯇꯧꯔꯛꯏꯁꯦ꯫ ꯍꯥꯏꯗꯧꯕ ꯇꯟꯈ꯭ꯔꯦꯗ꯫ ꯑꯁꯤ ꯅꯨꯄꯥꯁꯦ ꯍꯟꯗꯛꯀꯤ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯁꯤꯔꯝꯃꯗꯤ ꯐꯗꯧꯅꯤ꯫ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣꯃꯤ? ꯃꯤꯁ ꯇꯝꯐꯥꯁꯅꯥ ꯍꯥꯏꯔ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯔꯥꯀꯦꯁꯀꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯔꯥꯀꯦꯁꯇꯒꯤ ꯃꯤꯁ ꯇꯝꯐꯥꯁꯅꯥ ꯌꯥꯅꯕ ꯁꯦꯝꯕꯤꯅꯤꯅ ꯍꯥꯏꯔꯒ ꯔꯥꯀꯦꯁꯇꯒꯤ ꯂꯧꯁꯤꯜꯂꯤ ꯃꯌꯥꯝꯁꯦ ꯍꯟꯗꯣꯛꯄꯁꯨ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯉꯝꯂꯔꯣꯏ꯫ ꯐꯣꯟ ꯁꯨꯡꯄꯥꯏꯒ ꯄꯥꯏꯗꯦꯅꯦ꯫ ꯍꯟꯗꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯧꯒꯦ꯫ ꯍꯟꯗꯛꯀ ꯄꯥꯏꯔꯛꯇ꯭ꯔꯗꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯁꯦ ꯏꯃꯥꯅ ꯁꯪꯒꯣꯝ ꯄꯨꯔꯛꯑꯕꯅꯤ, ꯁꯤ ꯂꯣꯏꯅ ꯊꯛꯆꯤꯜꯂꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯊꯣꯛꯈ꯭ꯔꯣ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯔꯥꯁꯤꯁꯤꯗꯤ ꯅꯄꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ꯫ ꯑꯁ, ꯑꯃꯨꯛꯀ ꯀꯣꯜ ꯇꯧꯔꯛꯏꯅꯦ꯫ ꯑꯩꯕꯨ ꯄꯥꯏꯔꯁꯤꯔꯅꯦ? ꯍꯣꯏꯗ, ꯄꯥꯏꯔꯒꯦ꯫ ꯍꯜꯂꯣ, ꯀꯅꯥ? ꯅꯣꯏ ꯅꯄꯥꯅꯦ, ꯀꯩꯒꯤꯅꯣ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ? ꯏꯃꯥ, ꯔꯥꯀꯦꯁ, ꯅꯪ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯐꯣꯟꯒ ꯌꯥꯗꯕꯒ ꯅꯝꯕꯔꯁꯦ ꯈꯪꯗ꯭ꯔꯦꯃꯤ꯫ ꯑꯗꯨ ꯔꯥꯀꯦꯁ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯑꯁꯣꯛꯄꯗꯣ ꯈꯔ ꯐꯔꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯒꯤ ꯄꯥꯎ ꯇꯥꯕꯗꯅꯦ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ꯫ ꯅꯪꯕꯨ ꯑꯩꯅ ꯁꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨ ꯀꯨꯏꯅ ꯂꯩꯕꯗꯣ ꯅꯪ ꯅꯣꯡꯃꯇ ꯂꯥꯛꯄꯨꯗꯦ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ? ꯂꯥꯛꯇꯤ ꯂꯥꯛꯑꯦꯍꯦ, ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇꯅꯦ ꯆꯪꯉꯛꯇꯕꯩ ꯋꯥꯅꯤ꯫ ꯀꯩꯒꯤ ꯆꯪꯉꯛꯇ꯭ꯔꯤꯕ? ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯦ ꯅꯨꯡꯁꯤꯅꯕꯩ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯦ꯫ ꯑꯩ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ꯫ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ ꯔꯥꯀꯦꯁ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯩ ꯃꯑꯣꯡꯗ ꯀꯥꯏꯅ? ꯅꯁꯛ ꯈꯨꯊꯤꯗꯨꯒ꯫ ꯑꯗꯣ ꯑꯩꯅ ꯀꯣꯜ ꯇꯧꯔꯤꯁꯦ ꯃꯤꯁ ꯇꯝꯐꯥꯁꯅꯥꯒꯤ ꯀꯔꯤ ꯄꯥꯎ ꯂꯩꯒꯦꯅ ꯇꯧꯔꯛꯏꯅꯤ? ꯁꯛ ꯈꯨꯊꯤꯗꯨꯒ ꯀꯥꯏꯅ ꯃꯁꯤ ꯏꯁꯨ ꯀꯥꯔꯛꯇꯧꯔꯦꯕꯣ? ꯔꯥꯀꯦꯁ, ꯅꯪꯒꯤ ꯌꯥ 3 ꯇꯦꯛꯑꯦ ꯍꯥꯏꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯑꯩꯈꯣꯏ ꯃꯤꯁ ꯇꯝꯐꯥꯁꯅꯥꯗꯤ ꯌꯥ ꯌꯥꯎꯗꯕꯁꯦ ꯌꯥꯝ ꯍꯩꯅꯗꯕꯅꯦ ꯍꯥꯏꯕ꯫ ꯃꯥꯕꯨ ꯈꯪꯂꯝꯃꯗ꯭ꯔꯣ ꯑꯩ ꯌꯥ ꯌꯥꯎꯗꯦꯕ? ꯈꯪꯗ꯭ꯔꯤꯗ, ꯑꯗꯣ ꯍꯥꯏꯗꯣꯛꯂꯁꯤꯔꯅ ꯁꯨꯝ ꯈꯜꯂꯤꯕ꯫ ꯍꯥꯏꯔꯨꯈꯤꯅꯨꯍꯦ꯫ ꯑꯗꯣ ꯃꯤꯁ ꯃꯥꯂꯦꯝ,
nang moida khara toinam te satpiraga wari khara saw ai na base khara phagatpaga mamu soinam pharadawni ado Miss Tampasna se nangna pambai ma tawraga aigi nakta purakadabani ko madu ngamlaba ai nangi gari masam de leire aseng bari Rakesh adudi kai numitta Miss Tampasna da nangi nakta thilo haibado sasa hairomi ai athubi dairake ado nang moida khara toina satlaga kari pau lage haibado aingonda hairu ko hoi hairake ado ya dudi khara thuna hapjilo ko natradi nangna haibu wasingdo kari hainona amda khangjeba nushi ngakta chatleba kari haibu male ai thami oi phone kakreni gari masa ma leibini haiba as ai harabuni yajeda aduiradi ai gari masa da school chalani ko school kana ba hujingaida Miss Tampasna se Rakesh da pidap suyaje aduna ngasiekta Miss Tampasna gi manang chatpa hurage Jayol amagi matungda Loktak ki matai thangmo pham amagi phumdi mathakta sariba kana leizadraba ahal anigi yumdugi manungda khamba gyan tadana hausisu leiri kana leizadraba ahal ani duna khambabu kupsen senabiduna khamna gyan tarak sungairi hanubiduna tha amadi helaklamani ne maraibak thiriba isugum labnu pa masa sina ekhoida leirak libase tha amadi helamani masu ibani gumai mungi mira khangdene asukui base miyoi kanamtana thiba laktene aina koisa chalaga hanglakadawsu luido isu ase sire haina isingda hundok lamoi banina hanuba nangna haidu summi mi kan mirubra haibabu ibani oina police naga phabirabadi kamdawni aduna warasu wana isu nupasina gyan tarakba phawbadi ibani ngairasi chummi hanubi nangna haibu wado ado isu sige makobase fazana sangdi kaibani karigumba arumba posaka mana kana thoma mali aduna pa hekta gyan tarakadaw mandine na jaga ngang ase sire bazalo sidri he mihul leiri numit ado aidi aigi hanubase charaba nga ama pharaga pura e kaina harawda songluriba adugadi asiba miyo puraga lakpoi leirami asiba nati wani nangbo hingli haraga masidi nang angangse khara yengsin biramo ai langkita kairukige ko hoi isu sibu bot kam olaklaga aigi charam ga melaklabadi loiri he aina siba yamna talisiga ba numituma de haukre nongalakpatadi khamba gyan khara taraktuna mikap thoklaga leirami Hanubidun tu bahagolakpada khamba mit pangthoklaga lerembadu ubada hanubidu khangbre khangna lawi hoi ma but hai mit wangi kaino hanubi nangna aigi maida jongchilak libasibo anga ase mit langna pangthoklaga lerembe hai mi hanuba nangbo ha aduga nangna but aidi kaino ha hadose aina lerise kadaidano aigi tampasna lakrabo oh Tampasana no oire isugi makok thugairi basidi hanubi nang amukta tumin layu ko ibungo nang leisi aigi yumdani ne nangbu gyan phazana tarabra na hai aigi dorage aduga aigi koksina asukan narishna kaigino nadridi kaino ne he aduk thinna kokto kairaga bo nangi kokto photpadani aigi mompak photna na ba yetumga loina teklibasi kamai tongni aigi hanubi sidi ibungo nabogi wa tarunuko gyan tarambadagi amuk wanthakidana adu nangbu kari min kauge karai takino tampasna haribasina kanano pupuda mukta hayudana mama oirongani mana tampasna harisi migi masa singsina mikap hek tholakpaga ima haina masinda mangthai ai zanapa amakak tangna phangina tangba thonjabaduna onthokna wana nushini yoksarakpaduna matu hek thibadagi taningkireda ko hanubi nangse nang hi tonglaga karai nam leiruso amta jalo matang sai khangdi sadi khangdi pangang dangangi kashuna tabudana tumina mu leini ai khambani ngasi aigi Miss Tampasna to imphal dagi aibu na blakani aigi hi da tongduna
ꯂꯣꯛꯇꯥꯛꯀꯤ ꯐꯖꯔꯕ ꯃꯐꯝ ꯀꯌꯥꯗ ꯑꯩꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯌꯦꯡꯍꯟꯒꯗꯕꯅꯤ꯫ ꯄꯨꯄꯨ, ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯃꯃꯥ ꯅꯠꯇꯦꯅꯦ, ꯅꯨꯄꯤꯅꯤꯅꯦ꯫ ꯅꯃꯥ ꯅꯄꯥ ꯃꯤꯔꯥꯏꯔꯒ ꯅꯨꯄꯤ ꯐꯠꯇꯕꯤꯗ ꯌꯥꯝꯅ ꯂꯨꯞꯆꯁꯅꯨꯀꯣ, ꯅꯀꯣꯛꯇ ꯚꯨ ꯆꯨꯔꯒꯅꯦ ꯁꯤꯖꯠꯁꯅꯤ꯫ ꯑꯩꯒꯤ ꯇꯥꯡꯕꯗꯨꯁꯨ ꯑꯗꯨꯅꯤ, ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯑꯣꯏꯔꯕ ꯃꯄꯨꯔꯣꯏꯕꯗꯣ ꯃꯥꯒꯤ ꯇꯪ ꯑꯣꯏꯅꯤꯡꯕ ꯍꯦꯃꯟꯗꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯁꯦ ꯀꯥꯏꯅꯅꯕ ꯃꯍꯩ ꯇꯧꯁꯤꯟꯃꯟꯗꯅ ꯚꯨ ꯆꯨꯔꯒ ꯁꯤꯈ꯭ꯔꯤꯗꯣ꯫ ꯑꯗꯨꯒꯅꯦ ꯏꯃꯧ ꯅꯨꯄꯤꯗꯣ ꯏꯆꯥ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯋꯥ ꯑꯃꯃꯨꯛ ꯊꯣꯛ ꯍꯦꯛ ꯅꯥꯏꯊꯣꯛꯈꯤ, ꯑꯗꯨꯒ ꯃꯥꯁꯨ ꯁꯤꯈ꯭ꯔꯦꯗꯅ꯫ ꯃꯥꯅꯕꯨ ꯇꯧ ꯀꯔꯝꯅ ꯁꯤꯈ꯭ꯔꯤꯕꯅꯣ ꯏꯕꯣ? ꯏꯍꯦ, ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯩꯒꯤ ꯍꯅꯨꯕꯤꯁꯤꯒꯤ ꯋꯥꯔꯤꯗꯣ ꯑꯣꯏꯅ ꯃꯨꯟꯈ꯭ꯔꯦꯅꯦ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯩ ꯑꯣꯏꯅ ꯍꯤ ꯇꯣꯡꯂ ꯆꯠꯈꯤꯕ ꯐꯗꯧ ꯖꯥꯠꯂꯥ? ꯑꯣ, ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯈ꯭ꯔꯤꯕ ꯃꯋꯥ ꯑꯇꯣꯝꯕꯗꯨꯒ ꯀꯦꯟꯅꯗꯅ ꯒꯥꯔꯤ ꯊꯧꯕꯗ ꯂꯝꯕꯤꯗ ꯊꯧꯗ꯭ꯔ ꯃꯥꯜꯂꯦ, ꯂꯣꯈꯥꯗ ꯑꯣꯏꯅ ꯊꯧꯗꯩꯌꯦꯌꯦ꯫ ꯑꯗꯨꯕꯨꯗꯤ ꯂꯥꯏꯅ ꯋꯥꯔꯛꯄꯅꯤꯗ, ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯣꯠꯈꯤꯕ ꯏꯆꯥꯒ ꯀꯥꯏꯅꯍꯟꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯥꯁꯨ ꯂꯥꯏꯅ ꯋꯥꯔꯛꯄꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯅꯨꯄꯤ ꯑꯐꯕ ꯂꯧꯀꯣ꯫ ꯑꯩꯕꯨ ꯑꯃꯨꯛ ꯇꯨꯝꯈꯤꯁꯤꯔꯅꯦ? ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯈꯝꯕꯅ꯫ ꯑꯕꯣ, ꯑꯩꯒꯤ ꯃꯤꯁ ꯇꯝꯐꯥꯁꯅꯥꯗꯤ ꯌꯥꯝ ꯐꯩ꯫ ꯄꯨꯄꯨ, ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ? ꯑꯩ ꯊꯦꯡꯉꯤ, ꯆꯠꯂꯒꯦ꯫ ꯑꯌꯣ! ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ, ꯏꯍꯦ, ꯅꯪꯅ ꯕꯥꯞ ꯃꯦꯟ ꯇꯥꯗꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯅꯕꯣꯏ ꯏꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯂꯤꯕꯁꯦ ꯊꯥ ꯑꯃ ꯍꯦꯜꯂꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯄꯨꯄꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯆꯨꯝꯕꯔꯣ ꯄꯨꯄꯨ? ꯃꯥꯅꯤꯅꯦ ꯏꯕꯨꯡꯉꯣ, ꯅꯠꯇꯦ, ꯅꯪꯒꯤ ꯅꯀꯣꯛꯇꯨꯕꯨ ꯑꯗꯨꯛ ꯊꯤꯅ ꯊꯨꯒꯥꯏꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯅꯣ? ꯅꯪꯕꯨ ꯐꯠꯇꯕ ꯃꯤꯔꯣ? ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯒ ꯍꯨꯔꯥꯜꯂꯨꯕꯔꯥ? ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯅꯨꯄꯤꯒ ꯆꯣꯛꯂꯨꯕꯒꯤꯔꯅꯦꯍꯦ? ꯍꯅꯨꯕꯤ, ꯀꯩꯗꯧꯔꯒꯦ ꯍꯅꯨꯕ? ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯛꯏꯕꯗꯨꯕꯣ? ꯍꯪꯅꯤꯡꯉꯩꯁꯤꯗ ꯗꯣꯡ ꯗꯣꯡ ꯍꯪꯉꯝꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯏꯕꯥꯅꯤꯗ ꯑꯣꯏꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯣ, ꯀꯝꯗꯧꯅꯤ? ꯑꯕꯣꯛ, ꯑꯕꯣꯛꯅ ꯍꯥꯏꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯃꯤꯅꯤ꯫ ꯂꯝ ꯀꯣꯏꯕꯁꯤꯡꯅ ꯂꯣꯛꯇꯥꯛꯀꯤ ꯐꯖꯕꯕꯨ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯗꯣ ꯑꯩꯅ ꯑꯩꯒꯤ ꯍꯤꯗ ꯄꯨꯗꯨꯅ ꯌꯦꯡꯍꯟꯖꯔꯒ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯗ ꯁꯤꯖꯤꯟꯅꯔꯒ ꯍꯤꯡꯖꯕ ꯈꯝꯕꯅꯤ꯫ ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯏꯁꯨꯁꯦ ꯊꯥꯏꯅꯒꯤ ꯂꯥꯏꯔꯕ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕꯗꯨꯅꯤꯅꯦ꯫ ꯃꯃꯤꯡꯁꯨ ꯃꯥꯟꯅꯩ, ꯃꯁꯛꯁꯨ ꯐꯖꯩ꯫ ꯍꯣꯏ, ꯀꯣꯛꯄꯨꯗꯤ ꯀꯥꯏꯔꯦꯀꯣ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯣꯛ ꯊꯨꯒꯥꯏꯔꯛꯏꯁꯦ ꯁꯣꯏꯗꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯣꯡꯕꯥꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯨꯟꯅꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯕ꯫ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯁꯥꯔꯤꯕꯤ ꯏꯝꯐꯥꯜꯒꯤ ꯇꯝꯐꯥꯁꯅꯥꯗ ꯍꯪꯂꯕꯗꯤ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯈꯪꯂꯅꯤ꯫ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯈꯠꯂꯛꯏ꯫ ꯄꯨꯄꯨ, ꯑꯕꯣ, ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯕ꯫ ꯍꯅꯨꯕꯒ ꯍꯅꯨꯕꯤꯗꯨꯒꯅ ꯈꯝꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ, ꯑꯗꯨꯒ ꯈꯝꯕꯅꯁꯨ ꯑꯍꯜ ꯑꯅꯤꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩꯅꯦ ꯏꯁꯨꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯄꯥꯎ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕ ꯍꯣꯏꯗꯣ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ꯫ ꯍꯅꯨꯕꯤ, ꯏꯁꯨꯁꯦ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯛ ꯁꯥ ꯈꯔ ꯄꯤꯖꯔꯝꯃꯨꯀꯣ꯫ ꯑꯩ ꯃꯥꯏ ꯃꯤꯠꯀ ꯇꯥꯊꯣꯛꯂꯒ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯡꯕꯨ ꯂꯩꯔꯤꯕ꯭ꯔꯅꯦ? ꯍꯣꯏ, ꯑꯃꯨꯛꯇ ꯂꯩꯇ꯭ꯔꯕ꯭ꯔꯅꯦ? ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯆꯦꯡ ꯂꯩꯇꯗꯅ ꯉꯥ ꯑꯣꯏꯅ ꯂꯧꯔꯒ ꯆꯥꯔꯤꯕꯗꯣ? ꯏꯍꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯔꯩꯕ ꯃꯈꯩ ꯍꯦꯛ ꯆꯥꯃꯤꯟꯅꯔꯝꯃꯣ꯫ ꯍꯅꯨꯕꯤ, ꯉꯥ ꯑꯌꯥꯏꯕꯗꯤ ꯂꯩꯔꯤꯕ꯭ꯔꯥ? ꯂꯩ꯫ ꯂꯣꯛꯇꯥꯛꯇ ꯂꯩꯔꯒꯕꯨ ꯉꯥ ꯂꯩꯇꯦꯕ꯭ꯔꯣ? ꯄꯤꯔꯣ, ꯑꯩ ꯌꯣꯟꯊꯣꯔꯛꯀꯦ, ꯆꯦꯡꯁꯨ ꯋꯥꯜꯂꯛꯀꯦ꯫ ꯄꯨꯄꯨꯒꯤ ꯃꯣꯕꯥꯏꯜꯒ ꯑꯝꯇ ꯄꯥꯏꯗ꯭ꯔꯣ? ꯄꯥꯏꯔꯗꯤ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯀꯣꯜ ꯇꯧꯒꯦ꯫ ꯍꯅꯨꯕꯤꯗꯨꯅ, ꯀꯗꯥꯏꯗꯒꯤ ꯃꯣꯕꯥꯏꯜꯅꯣꯗ ꯏꯕꯨꯡꯉꯣ? ꯏꯁꯨꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯑꯃꯗꯤ ꯌꯥꯎꯔꯝꯕꯅꯤ꯫ ꯅꯄꯨꯅ ꯏꯁꯨ ꯄꯨꯔꯛꯄꯗ ꯑꯩꯅ ꯍꯔꯥꯎꯃꯟꯗꯅ ꯁꯥꯟꯅꯕꯗꯅꯦ ꯂꯣꯛꯇꯥꯛꯇ ꯑꯃꯨꯛ ꯇꯥꯈ꯭ꯔꯤꯗꯅ꯫ ꯍꯩ, ꯁꯠ ꯇꯧꯔꯣꯅꯦ ꯍꯅꯨꯕꯤ꯫ ꯄꯨꯄꯨ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯉꯥꯏꯈꯣ, ꯄꯨꯄꯨꯅꯦ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯥꯎ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯆꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯗꯨꯅ ꯈꯝꯕꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯈꯝꯕ, ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯂꯧꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯈꯝꯕꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯝꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯍꯥꯏꯔꯝꯗꯦ꯫ ꯈꯝꯕ, ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯄ ꯇꯝꯐꯥꯁꯅꯥꯒꯤ ꯃꯔꯝꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯆꯤꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯝꯐꯥꯁꯅꯥꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫
ꯊꯧꯕꯁꯨ ꯈꯝꯕꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ ꯈꯝꯕ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ ꯇꯝꯐꯥꯁꯅꯥꯒꯤ ꯃꯕꯨꯡꯅ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯝꯕ ꯃꯆꯟꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯗꯨ ꯎꯔꯒ ꯊꯧꯕꯅ ꯑꯗꯨꯗꯤ ꯈꯝꯕ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯄꯥꯎꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯟꯗ ꯇꯝꯕꯗ ꯃꯥꯅ ꯍꯔꯥꯎꯒꯗꯕ ꯁꯛꯇꯝꯗꯣ ꯑꯩ ꯃꯤꯠ ꯄꯦꯟꯅ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯗꯣ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗꯤ ꯊꯣꯛꯀꯅꯨꯀꯣ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯂꯤ ꯃꯤꯁꯤꯡꯗꯣ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕꯤ ꯈꯪꯗꯣꯛꯈꯤꯒꯦ ꯑꯣꯏꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯃꯤꯁꯤꯡꯗꯣ ꯁꯣꯏꯗ ꯑꯣꯏꯗꯣꯏꯅꯤ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯃꯣꯏꯕꯨ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯌꯨꯝꯗ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯄꯣꯊꯥꯔꯒ ꯂꯩꯌꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕ ꯍꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯑꯩꯅ ꯍꯤ ꯇꯣꯡꯕꯗ ꯁꯦꯟꯒꯤ ꯃꯇꯥꯡꯗ ꯃꯔꯩ ꯇꯧꯅꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯍꯣꯏ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯑꯩ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ ꯏꯟꯗꯣꯝꯆꯥꯒ ꯀꯀꯥꯒꯗ ꯑꯃꯨꯛꯇ ꯍꯥꯏꯔꯝꯈꯤꯒꯦ ꯏꯆꯟ ꯏꯃꯥ ꯄꯥꯕ ꯍꯣꯏꯗꯤ ꯈꯝꯕꯒꯤ ꯃꯆꯟꯅꯨꯄꯤꯅ ꯏꯕꯨꯡ ꯊꯧꯕ ꯆꯠꯂꯒ ꯍꯥꯏꯔꯤꯔꯣ ꯏꯃꯥ ꯄꯥꯕꯕꯨꯗꯤ ꯁꯨꯃꯥꯡꯗ ꯂꯩꯍꯧꯕꯅꯤ ꯍꯣꯏ ꯃꯔꯛꯇ ꯑꯃꯨꯛ ꯂꯥꯛꯀꯦ ꯅꯣꯏꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯕꯨꯡ ꯊꯧꯕꯁꯦ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯕꯨꯡ ꯊꯧꯕꯒꯨꯝꯕ ꯅꯨꯄꯥꯁꯦ ꯑꯇꯥꯡꯕꯅꯤ ꯏꯆꯟꯒꯤ ꯋꯥꯗꯣ ꯊꯥꯒꯠꯃꯟꯈ꯭ꯔꯦ ꯑꯩꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯒꯨꯝꯕ ꯃꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯁꯨ ꯇꯥꯡꯂꯤꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯍꯜ ꯑꯅꯤꯗꯣ ꯂꯩꯔꯝꯕꯒꯤ ꯉꯁꯤ ꯅꯪꯒꯤ ꯅꯕꯨꯡ ꯈꯝꯕꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯂꯩꯃꯤꯟꯅꯕ ꯐꯪꯂꯤꯕꯅꯤꯅꯦ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ 이봉수 아기디에 땅머니 호이 나봉무시는고 호이 이봉 thauba khambagi mamaga mapagada hairamlaga mayumda mu halaklammi halakpagi lambidasu thaubana mayambaga pau phaunaduna mayamgi manakta satuna warisu sanarami aduga rakesh ki maramda tijinpinabasu hairami aduga yumda halaklami thaubana yum yorokpada malemga nganthoigasu tamphasnagi manakta leirami malemna as miski mabung masak phajabase udaba kuire nahan kai kaidubu leiru jatno nganthoina kaino malemsina aigi thaubasida mamonga noklaga mamiga kuptaka yenglisina malemna ibung thaubase udabu kuibaira kaino sakase yamtina phajatho ame haiba nganthoina hani khara gaina dabaga sinupise ngasi taipuni semase thaubana malem nangsu leirami akhoi sandi nganthoi masa nungaitena ngak pata hali ado kai pau lege yum yoraga haige haina adum hari duba nati khamada phanglabra haiba hoi phangle pause yum yoraga aigi sana tamluraga haina noida kem hairaktabani asemra thauba kamaina no kai leremi no haiba as akhoi tam pasna tardi harawna loirani oh ai bab loin tarebo siyordi aidi Mr. Pasna se nahan kai nai rabu manungda wari ma lei boire adudi rakesh ta pau tamlaga senkra puba yarni adoi bung thauba khambagi wari tamu yam taningi tam Pasna ga nahan kai saunai ro khambaga aduga ibungna themlureba tumina sangkhini ngan thoina malem nang thengi hairam daine thengi chatlodana sidi imungi wari ni nangna khanglaga kaisu kanaroiba kari hekta tali aina mi to oiradi somni kananu yumsigi aise imungsigi mauni mau luhongdaba kuijabi mau hausiti khanglabra malem nangbo luhongbudi luhongjibu natro adugane aini bung thobase thokdongna mullaga lawradi som oina mitop tahuni haibase kawi gano chatle kari haiba he malem nangai khongta thawbagi mamana ngan thoi kaidore kanada no nana adukana lauribadubo malemdi sakrabro hoi ma sakre malem do sagas ama phawu thaklamna roine ado isadi thakoko ima salo lake ima aino oina lolurage khangni dana malem nangbudi ai no babu mungani kaina khangni mana nasamdo sinane phoida pangamjaba ai ngan thoi ba mingse honggengo hojikti tampasana
ꯃꯕꯨꯡ ꯊꯧꯕꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯀꯞꯁꯨ ꯀꯞꯂꯝꯃꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯥꯂꯦꯝꯅ ꯔꯥꯀꯦꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯈꯝꯕꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯔꯥꯀꯦꯁ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯆꯨꯝꯂꯦꯀꯣ ꯃꯥꯂꯦꯝ? ꯆꯨꯝꯗꯗꯤ ꯀꯩꯅꯣ? ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯃꯤꯁ ꯇꯝꯐꯥꯁꯅꯥꯁꯦ ꯃꯁꯥ ꯅꯥꯔꯤꯕꯅ ꯅꯤꯡꯂꯨꯔꯦ, ꯑꯗꯨꯒ ꯃꯥꯗꯤ ꯈꯝꯕꯒ ꯁꯥꯎꯅꯕꯒꯤ ꯑꯣꯏꯔ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯡ ꯑꯇꯣꯝꯕꯗꯨꯅ ꯈꯝꯕ ꯊꯦꯝꯕꯗꯣ ꯑꯃꯨꯛ ꯆꯠꯂꯨꯏ ꯃꯥꯜꯂꯦ꯫ ꯌꯥꯝꯅꯕꯨ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯑꯗꯣ ꯔꯥꯀꯦꯁ, ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯂꯣꯏꯅ ꯌꯥꯅꯕꯁꯨ ꯃꯥꯜꯂꯤꯀꯣ? ꯑꯩꯕꯨ ꯍꯥꯏꯖꯧꯗꯤ ꯈꯔ ꯊꯨꯅ ꯃꯤꯁ ꯇꯝꯐꯥꯁꯅꯥꯁꯦ ꯐꯥꯔꯒ ꯂꯧꯔꯨꯁꯤꯅꯤ, ꯌꯥꯒꯗꯣ ꯀꯣꯟꯅ ꯍꯥꯞꯄꯣ꯫ ꯋꯥꯔꯤꯁꯤꯡꯁꯦ ꯃꯥꯂꯦꯝꯗ ꯂꯣꯏꯅ ꯂꯤꯔꯁꯤꯔꯅꯦ? ꯑꯃꯨꯛ ꯂꯤꯔꯨꯔꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯔꯛ ꯑꯃꯨꯛ ꯇꯥꯔꯛꯇꯣꯏ ꯖꯥꯠꯂꯥ? ꯍꯜꯂꯣ ꯔꯥꯀꯦꯁ, ꯊꯝꯈ꯭ꯔ ꯖꯥꯠꯂꯣ? ꯒꯥꯔꯤ ꯂꯩꯅꯤꯅ ꯍꯥꯏꯕꯗꯣ ꯔꯦꯗ ꯀꯂꯔꯒꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯔꯒ꯫ ꯇꯥꯕ꯭ꯔꯣ ꯃꯥꯂꯦꯝ? ꯊꯝꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯍꯥꯎ ꯇꯥꯏꯌꯦ, ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯅꯪ ꯍꯌꯦꯡ ꯃꯣꯏꯗꯣꯝꯗ ꯆꯠꯂꯨꯒꯦꯔꯣ? ꯀꯔꯤ ꯄꯥꯎ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯈꯪꯗꯣꯔꯣ, ꯑꯗꯨꯒ ꯑꯩ ꯃꯔꯣꯜꯗꯣ ꯊꯨꯅ ꯍꯥꯏꯔꯛꯀꯦ꯫ ꯆꯠꯂꯨꯒꯦꯕꯨ ꯑꯩꯅ ꯌꯥꯝꯅ ꯍꯩꯅꯗꯕꯤ ꯉꯥꯟꯊꯣꯏꯅ ꯍꯩꯄꯥ ꯁꯥꯕꯤ ꯑꯃ ꯂꯩꯍꯧꯋꯤꯅꯦ꯫ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯃꯌꯨꯝꯒ ꯂꯩꯖꯗꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯊꯧꯕꯒꯤ ꯃꯇꯨꯡꯗ ꯀꯨꯏꯅ ꯏꯟꯅꯔꯒ ꯂꯩꯌꯦꯃꯤ꯫ ꯅꯪꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣ ꯀꯔꯤ ꯀꯂꯔ ꯄꯥꯝꯃꯦꯕ? ꯑꯦꯛꯇꯤꯚꯥ ꯄꯥꯝꯕ꯭ꯔꯣ, ꯗꯥꯏꯌꯣ ꯄꯥꯝꯕ꯭ꯔꯣ? ꯔꯦꯗ ꯀꯂꯔ ꯑꯣꯏꯅ, ꯑꯗꯣ ꯑꯦꯛꯇꯤꯚꯥ ꯑꯣꯏꯅ ꯄꯥꯝꯃꯦ꯫ ꯑꯩ ꯍꯌꯦꯡ ꯃꯤꯁ ꯇꯝꯐꯥꯁꯅꯥ ꯍꯣꯏꯗ ꯆꯠꯂꯒ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯈꯪꯗꯣꯔꯒꯦ꯫ ꯑꯩ ꯐꯣꯟ ꯊꯝꯃꯦꯍꯦ꯫ ꯐꯣꯟ ꯀꯛꯈ꯭ꯔꯤꯅꯤ ꯁꯣꯅꯣ ꯆꯨꯕꯤꯁꯦ꯫ ꯈꯝꯕ ꯍꯥꯏꯔꯤꯕ ꯑꯩꯅ ꯁꯤꯔꯦ ꯍꯥꯏꯅ ꯂꯣꯛꯇꯥꯛꯇ ꯊꯥꯗꯔꯝꯂꯕꯗꯣ ꯁꯤꯔꯝꯗ꯭ꯔꯕ? ꯀꯔꯤꯒꯨꯝꯕ ꯈꯝꯕꯅ ꯄꯨꯂꯤꯁꯇ ꯇꯥꯛꯇꯨꯅ ꯑꯩꯕꯨ ꯐꯥꯔꯒ ꯖꯦꯜꯗ ꯂꯩꯈ꯭ꯔꯕ, ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯃꯤꯁ ꯇꯝꯐꯥꯁꯅꯥꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕ? ꯑꯩꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯃꯁꯦ ꯑꯣꯏꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯃꯤꯁ ꯇꯝꯐꯥꯁꯅꯥꯗꯤ ꯑꯩꯒꯤꯅꯤ, ꯑꯩ ꯈꯛꯇꯒꯤ, ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯍꯥꯠꯇꯕ ꯁꯨꯛꯌꯥꯃꯨꯛ ꯌꯥꯗ꯭ꯔꯦꯕꯣ꯫ ꯃꯃꯥꯅ ꯀꯥꯏꯗꯅꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯒꯥꯔꯤꯁꯨꯗꯣ ꯄꯥꯏꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤꯕꯗꯨꯕꯣ? ꯔꯥꯀꯦꯁꯅ ꯑꯁꯤ ꯐꯥꯎꯗ ꯆꯠꯂꯨꯒꯦꯃ? ꯌꯥꯔꯣꯏ, ꯏꯆꯥ ꯍꯧꯖꯤꯛꯅꯦ ꯀꯔꯤꯝꯇ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩꯁꯤ ꯀꯩꯒꯤꯅꯣ? ꯏꯃꯥꯅ ꯁꯦꯟꯅꯍꯧꯗꯕ ꯃꯤꯀꯨꯞꯇꯅꯦ ꯏꯆꯥꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ꯫ ꯆꯪꯉꯣ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ, ꯅꯄꯥ ꯂꯥꯛꯑꯗꯤꯅꯦ ꯑꯃꯨꯛ ꯉꯥꯡꯕꯤꯔꯔꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯉꯥꯡꯗꯣꯏꯕ? ꯑꯩꯒꯤ ꯄꯥꯕꯗꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯅꯤ, ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯈꯩ ꯄꯤꯕ ꯏꯄꯥꯅꯤ꯫ ꯏꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏ꯫ ꯏꯃꯥꯗꯤ ꯅꯆꯥꯏꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯄꯥꯕꯒ ꯁꯥꯎꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯁꯨꯡꯍꯟ ꯍꯜꯂꯛꯈꯤꯗꯕꯗꯣ꯫ ꯏꯃꯥꯅ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯁꯤ ꯁꯦꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯁꯦꯟꯅꯕꯤꯔꯝꯂꯕꯗꯤ ꯅꯆꯥꯁꯦ ꯐꯠꯇꯕ ꯃꯤ, ꯑꯣꯛꯇꯕ ꯅꯆꯥ ꯑꯃꯗꯤ ꯑꯣꯏꯔꯝꯂꯣꯏꯀꯣ ꯏꯃꯥ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯅꯆꯥꯁꯦ ꯁꯦꯟꯅꯕꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕ ꯑꯣꯏꯔꯦꯀꯣ? ꯔꯥꯀꯦꯁ ꯃꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯀꯞꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯎꯅꯔꯨꯏ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯍꯟꯗꯛꯇꯤ ꯔꯥꯀꯦꯁꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯌꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯔꯥꯀꯦꯁ ꯌꯥꯝ ꯁꯥꯎꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯅꯣꯡꯉꯥꯟꯕꯒ ꯃꯤꯁ ꯇꯝꯐꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯉꯥꯟꯊꯣꯏꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯍꯧꯖꯤꯛ ꯔꯥꯀꯦꯁꯇ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯍꯟꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯑꯩꯅ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗꯧ ꯅꯠꯇꯕꯅꯤꯅ ꯒꯥꯔꯤ ꯃꯆꯥꯗꯨꯃ ꯂꯩꯔꯕꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯒꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯑꯥꯗꯩꯁꯤꯕꯨ ꯉꯥꯟꯊꯣꯏꯔꯅꯦ? ꯀꯩꯅꯣ ꯃꯥꯏ ꯃꯤꯌꯦꯡꯁꯤꯅ? ꯃꯥꯏ ꯃꯑꯣꯡꯁꯦ ꯀꯩꯅꯣꯝꯅꯤꯀꯣ? ꯂꯥ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯅꯪꯅꯦ꯫ ꯑꯩꯕꯨ ꯍꯜꯂꯁꯤꯔꯅꯦ? ꯍꯜꯂꯗꯤ ꯑꯦꯛꯇꯤꯚꯥꯒꯤ ꯃꯪꯂꯥꯟꯁꯦ ꯀꯥꯏꯗꯣꯏꯕ, ꯍꯟꯗ꯭ꯔꯒꯅ ꯀꯔꯤꯃꯨꯛ ꯇꯧꯗꯣꯏꯕ? ꯍꯣꯏꯗ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦꯗ꯫ ꯍꯩꯃ ꯉꯥꯟꯊꯣꯏ, ꯅꯪꯁꯨ ꯇꯝꯐꯥꯁꯅꯥ ꯍꯣꯏꯗ ꯆꯠꯇꯣꯏꯔꯣ? ꯆꯠꯇꯣꯏꯅꯤ, ꯂꯥꯛꯑꯣ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯍꯣꯏ, ꯃꯥꯏ ꯃꯈꯨꯠꯇ ꯀꯩꯝꯇ ꯄꯥꯏꯗꯕ ꯖꯥꯠꯂꯥ? ꯃꯥꯏꯗꯤ ꯄꯥꯏꯗꯦꯍꯦ꯫ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯀꯔꯤꯕ? ꯑꯩꯒꯤ ꯊꯧꯕꯁꯦ ꯃꯨꯜꯂꯒ ꯂꯧꯒꯦꯕ? ꯑꯩꯕꯨ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯥꯅꯦ? ꯑꯩꯗꯤ ꯀꯥꯎꯔꯦꯗ꯫ ꯀꯥꯎꯔꯗꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯍꯣꯏ ꯃꯥ, ꯁꯝꯐꯣꯏꯈ꯭ꯔꯦ ꯃꯤ꯫ ꯐꯣꯏꯗꯠꯀꯦ ꯅꯪ, ꯅꯁꯝꯅ ꯅꯠꯇꯦ꯫ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣ꯫ ꯑꯩꯒꯤ ꯊꯕꯛ ꯃꯨꯟꯅꯤ ꯀꯥꯏꯅ ꯃꯨꯜꯂꯣ ꯍꯥꯏꯕ꯫ ꯍꯣꯏ ꯃꯥ, ꯑꯩꯁꯤ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯈꯝꯗꯣꯛꯄꯤꯅꯕ ꯃꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯑꯩꯒꯤ ꯑꯣꯏ ꯃꯥ, ꯑꯩꯒꯤ ꯁꯝꯁꯤ ꯄꯥꯏꯔꯒ ꯎꯔꯨ ꯎꯪꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯉꯥꯟꯊꯣꯏ ꯍꯤꯡꯆꯥꯕꯤ,
ꯑꯩ ꯂꯥꯜꯂꯦ ꯅꯪꯒꯤ ꯊꯧꯕꯗ ꯃꯨꯜꯂꯔꯣꯏꯌꯦ ꯁꯝꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯍꯤꯡꯁꯥꯕꯤ ꯅꯪꯕꯨ ꯁꯝꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯅ ꯃꯁꯝ ꯐꯣꯏꯔꯒ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯣ ꯁꯤꯕ ꯇꯥꯔꯦ ꯅꯨꯄꯤ ꯑꯃꯁꯦ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯧꯕꯒꯤ ꯅꯨꯄꯤꯅꯤꯗꯅ ꯁꯣꯏꯗ ꯅꯨꯄꯤ ꯑꯃꯁꯤꯅꯅꯦ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯅ ꯁꯥꯎꯅꯕ ꯊꯕꯛ ꯑꯃ ꯁꯣꯏ ꯇꯧꯔꯝꯒꯅꯤ ꯃꯥꯂꯦꯝꯅ ꯉꯥꯟꯊꯣꯏ ꯁꯝꯐꯣꯏꯒꯤ ꯑꯗꯨꯝ ꯐꯣꯏꯔꯣ ꯀꯤꯟꯗꯨꯗꯤ ꯑꯃꯨꯛ ꯊꯤꯜꯂꯛꯀꯅꯨꯗꯅ ꯑꯍꯥꯟꯅ ꯈꯔꯒ ꯊꯤꯔꯒ ꯂꯩꯕꯒ ꯅꯪꯅ ꯃꯥꯏꯗ ꯀꯤꯟꯅ ꯄꯪꯊꯤꯟ ꯊꯤꯜꯂꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯅꯦ ꯑꯩꯈꯣꯏ ꯈꯨꯟ ꯍꯦꯛ ꯂꯥꯛꯑꯕ ꯅꯪꯒꯤ ꯅꯃꯥꯏꯗꯣ ꯏꯍꯤꯡꯅ ꯍꯤꯡꯁꯥꯈꯩ ꯈꯣꯠꯇꯛꯀꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯀꯅꯥꯅꯣꯃꯇ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯌꯨ ꯁꯝꯁꯤꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯉꯥꯟꯊꯣꯏ ꯍꯤꯡꯁꯥꯕꯤ ꯑꯁꯤ ꯍꯤꯡꯁꯥꯕꯤꯁꯤꯅ ꯂꯣꯏ ꯐꯣꯏꯗꯠꯄꯤꯈ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯌꯥꯝ ꯊꯨꯅꯅꯦ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯆꯠꯂꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯌꯦ ꯍꯣꯏ ꯏꯃꯥ ꯍꯤꯡꯁꯥꯕꯤꯁꯦ ꯑꯩ ꯑꯣꯏꯔꯝꯃꯤ ꯃꯥꯜꯂꯤꯁꯦ ꯑꯩꯌꯣ ꯀꯣꯛꯁꯤ ꯃꯥꯏꯁꯨ ꯑꯩ ꯑꯦꯛꯇꯤꯚꯥꯒ ꯂꯣꯏꯅ ꯈꯤꯔꯦ ꯑꯩ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯥꯂꯦꯝ ꯑꯃꯨꯛ ꯍꯟꯅ ꯇꯝꯐꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯐꯣꯟꯁꯨ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯔꯥꯀꯦꯁ ꯂꯥꯛꯂꯕꯁꯨ ꯃꯥꯂꯦꯝꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯎꯅꯍꯟꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯇꯝꯐꯥꯁꯅꯥꯗꯤ ꯈꯝꯕꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯕꯨꯡ ꯊꯧꯕꯅꯦ ꯉꯥꯟꯊꯣꯏꯅꯦ ꯃꯇꯥ ꯗꯥꯏꯅꯥꯒ ꯄꯨꯟꯅ ꯈꯝꯕꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯂꯝꯃꯤ ꯔꯥꯀꯦꯁꯇꯤ ꯃꯥꯒꯤꯗꯃꯛꯇ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯖꯥꯖꯠ ꯄꯪꯈꯟꯗ ꯈꯟꯖꯤꯟꯗꯨꯅ ꯋꯥꯈꯜ ꯆꯣꯏꯕ ꯃꯤꯒꯨꯝꯅ ꯂꯩꯔꯝꯃꯤ ꯇꯝꯐꯥꯁꯅꯥꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯩ ꯏꯊꯟꯗ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨ ꯐꯥꯒꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯀꯅꯥꯝꯇ ꯊꯤꯕ ꯐꯪꯗꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯇꯝꯐꯥꯁꯅꯥꯒ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯅꯤ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯈꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯍꯥꯠꯇꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯥ ꯂꯩꯔꯤꯈꯩꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯃꯥꯏ ꯁꯨꯛꯄꯥꯛ ꯄꯥꯛꯂꯔꯣꯏ ꯑꯗꯨꯗꯤ ꯈꯝꯕꯒꯤ ꯃꯌꯨꯝ ꯊꯤꯒꯦ ꯁꯦꯟ ꯑꯔꯩꯕ ꯃꯈꯩ ꯊꯥꯗꯗꯨꯅꯅꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯅꯦꯛꯀꯦ ꯀꯩꯒꯤꯅꯣ ꯃꯄꯥꯟꯗ ꯍꯨꯏ ꯑꯁꯨꯛ ꯌꯥꯝ ꯈꯣꯡꯉꯤꯁꯤꯅ ꯄꯨꯂꯤꯁ ꯑꯣꯏꯔꯖꯥꯠꯂꯥ ꯑꯩꯅ ꯈꯝꯕꯗ ꯌꯣꯠꯅ ꯊꯣꯝꯗꯨꯅ ꯁꯤꯔꯦ ꯍꯥꯏꯅ ꯂꯣꯛꯇꯛꯇ ꯊꯥꯗꯔꯝꯕꯗꯣ ꯃꯣꯏ ꯂꯣꯏ ꯈꯪꯈ꯭ꯔꯖꯥꯠꯂꯥ ꯏꯃꯥ ꯕꯥꯕꯥ ꯃꯄꯥꯟꯗ ꯍꯨꯏ ꯌꯥꯝ ꯈꯣꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯨꯏ ꯈꯣꯡꯒꯅꯨꯋꯣ ꯀꯥꯏꯗ ꯍꯨꯏ ꯈꯣꯡꯒꯤ ꯏꯕꯨꯡꯉꯣ ꯍꯨꯏ ꯈꯣꯡꯗꯤꯌꯦ ꯍꯨꯏ ꯃꯌꯥꯝꯅ ꯑꯁꯨꯛ ꯀꯟꯅ ꯈꯣꯡꯉꯤꯁꯤꯗꯤ ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯍꯨꯏꯅꯣ ꯏꯕꯨꯡꯉꯣ ꯍꯨꯏ ꯈꯣꯡꯗꯤꯌꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯗꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯕꯁꯦ ꯅꯣꯏ ꯅꯄꯥꯗꯨꯕꯨ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯍꯜꯂꯣꯅ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯐꯪꯂꯔꯣꯏꯗꯕ ꯊꯤꯀꯥꯅꯅꯦ ꯑꯗꯨꯝ ꯇꯧꯔ ꯂꯩ ꯍꯥꯏꯕ ꯃꯆꯥꯁꯤꯅꯅꯦ ꯐꯤꯕꯝꯁꯤ ꯌꯧꯔ ꯐꯥꯎꯕ ꯃꯥꯒꯤ ꯃꯃꯤꯠꯇ ꯁꯦꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯝꯇ ꯎꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯏꯃꯥ ꯄꯥꯕꯅ ꯉꯁꯤ ꯁꯦꯟ ꯗꯃꯥꯗ ꯇꯥꯜꯂꯝꯕꯒꯤꯅꯤ ꯉꯁꯤ ꯅꯆꯥꯅ ꯐꯖꯕ ꯌꯨꯝꯗ ꯂꯩꯕ ꯐꯪꯂꯤꯕ ꯐꯖꯕ ꯀꯥꯔ ꯇꯣꯡꯂꯤꯕ ꯆꯥꯅꯤꯡꯕꯗ ꯆꯥꯔꯤꯕ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯂꯤꯕ ꯂꯤꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯏꯃꯥ ꯁꯦꯜꯅ ꯉꯝꯗꯕ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯁꯦꯟꯅ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯁꯨꯔꯨ ꯅꯩꯗꯨ ꯂꯩꯔꯝꯕ ꯑꯩꯉꯣꯟꯗ ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯔꯝꯕ ꯃꯣꯏ ꯃꯌꯥꯝꯗꯣ ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯅ ꯁꯦꯟ ꯄꯨꯊꯣꯛꯂꯒ ꯄꯤꯖꯕꯗꯣ ꯃꯗꯨ ꯄꯥꯝꯕ ꯑꯩꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯄꯨ ꯁꯥꯕ ꯃꯣꯏ ꯉꯥꯛꯇꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯤꯅꯦ ꯏꯃꯥ ꯅꯄꯥ ꯀꯧꯒꯦꯀꯣ ꯏꯆꯥ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯊꯨꯅ ꯂꯥꯛꯀꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯅꯨ ꯍꯟꯗꯛꯀ ꯏꯃꯥꯅ ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯂꯕꯗꯤ 이마가 나자이가 마복심하게 소이나 가이나라니 이마 마빠한다 미라고 말해 소이드나 아이 이마는 미싱도나 컴보다 아이나 할게 떠오니 하이나 폴리스다 하이도오머니 이마 가나노 컴바 하리비시보 가나나 가리게 하도이노 세 이마네 나빠고게 이사가 있어 떠오르이 라케스키 피밤두다 마마두 마바다 폰 tꯧ게 하이나 폴로부 ꯆꯠꯂꯤꯉꯩꯗ 라케스 ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ 라케스키 ꯃꯁꯥꯗ ꯃꯄꯥꯒꯤ ꯂꯥꯏꯁꯦꯟꯁ ꯅꯣꯡꯃꯩꯗꯨ ꯌꯥꯎꯔꯝꯃꯤ ꯃꯃꯥꯗꯨꯗꯤ ꯃꯆꯥ ꯔꯥꯀꯦꯁꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯗ ꯄꯥꯈꯠꯄꯅ ꯑꯉꯥꯎꯕꯤꯒꯨꯝꯅ ꯇꯧꯐꯝ ꯈꯪꯗꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯀꯦꯁ ꯈꯝꯕꯒꯤ ꯃꯅꯥꯛꯇꯗꯤ ꯆꯠꯂꯝꯗꯦ ꯇꯝꯄꯥꯁꯅꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯇꯝꯄꯥꯁꯅꯥꯕꯨ ꯃꯥꯒꯤꯅꯤ ꯀꯅꯥꯝꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯒꯦꯟ ꯈꯪꯍꯜꯂꯤꯉꯩꯗ ꯊꯧꯕꯅ ꯔꯥꯀꯦꯁꯄꯨ ꯇꯨꯡꯗꯒꯤ ꯆꯩ ꯑꯃꯅ ꯃꯀꯣꯛꯇ ꯀꯟꯊꯠꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯝꯄꯥꯁꯅꯥꯒꯤ ꯃꯕꯨꯡ ꯑꯍꯜꯁꯨ ꯂꯥꯛꯇꯨꯅ ꯔꯥꯀꯦꯁꯄꯨ ꯐꯥꯔꯒ ꯄꯨꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯇꯩ ꯈꯝꯕ ꯍꯥꯠꯀꯦ ꯇꯧꯕꯗ ꯌꯥꯎꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯈꯝꯕꯁꯨ ꯀꯧꯔꯝꯃꯤ
ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯔꯥꯀꯦꯁꯀ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯈꯝꯕꯗ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯇꯝꯐꯥꯁꯅꯥꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯑꯀꯤ ꯈꯪ ꯇꯧꯔꯝꯕꯒꯤ ꯃꯗꯨꯒꯤ ꯃꯔꯥꯜꯗ ꯖꯦꯜꯗ ꯂꯣꯏꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯀꯦꯁꯇꯤ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯗꯨꯅ ꯆꯣꯔꯦꯟ ꯄꯥꯔꯣꯜ ꯂꯣꯟꯕꯗ ꯑꯉꯥꯎꯕꯁꯤꯡꯒꯤ ꯊꯝꯐꯝꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯝꯕꯒ ꯇꯝꯐꯥꯁꯅꯥꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯧꯕꯒ ꯉꯥꯟꯊꯣꯏꯒꯁꯨ ꯃꯕꯨꯡ ꯑꯍꯜꯗꯒꯤ ꯍꯥꯟꯅ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫